ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯍꯥꯛꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯃꯈꯜ ꯑꯃꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯂꯥꯏꯅ ꯇꯤꯟꯅ ꯆꯦꯜꯂꯝꯒꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯜꯂꯒ ꯂꯥꯏꯋꯥ ꯑꯁꯤ ꯁꯣꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯗꯨꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯕ ꯂꯥꯏꯅ ꯇꯤꯟꯅ ꯆꯦꯟꯈ꯭ꯔꯕ ꯃꯗꯨ ꯊꯣꯛꯂꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯅꯤ ꯍꯥꯏꯖꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ: ꯅꯨꯃꯤꯠꯅ ꯆꯣꯡꯅꯤ, ꯊꯥꯅ ꯅꯥꯏꯌꯟꯅꯤ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯁꯅꯥ ꯍꯤꯡꯇꯥꯛ ꯇꯨꯔꯩꯅꯨ ꯀꯧꯏ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯡ ꯑꯗꯨ ꯄꯟꯕꯤꯔꯒ ꯊꯣꯛꯂꯛꯑꯣ ꯂꯥꯎ 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 ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯍꯥꯏꯔꯤꯕ ꯂꯥꯏꯋꯥ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯣꯟꯕꯤꯒꯗꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯋꯥꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯟꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯤꯡꯀꯦꯠ ꯂꯩꯈꯦꯠꯇꯅ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯥꯏ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯔꯣꯟꯗꯗꯤ ꯏꯪꯂꯤꯁꯇ ꯒꯣꯗ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔ, ꯂꯥꯏ ꯑꯃꯗꯤ ꯒꯣꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤꯒꯤ ꯖꯁ ꯈ꯭ꯔꯥꯏꯁꯇ ꯂꯩꯔꯒ, ꯃꯨꯁꯂꯤꯝꯒꯤ ꯑꯜꯂꯥꯍꯅ ꯅꯤꯡꯉ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯅ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨ ꯅꯝꯊꯅꯕ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯣꯟ ꯑꯃꯅꯤ ꯂꯥꯏ ꯇꯤꯟ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯂꯩꯇ꯭ꯔꯒꯗꯤ ꯖꯁ ꯈ꯭ꯔꯥꯏꯁꯁꯨ ꯂꯩꯔꯣꯏ, ꯑꯜꯂꯥꯍꯁꯨ ꯂꯩꯔꯣꯏ, ꯀ꯭ꯔꯤꯁꯅꯁꯨ ꯂꯩꯔꯣꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ, ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯌꯥꯝꯗ ꯅꯣꯜꯂꯨꯛꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫